Social and Economic Development Organization Sedo Hiyanglam ki executive body ki Meepham amangasi Hiyanglam lai PANGANBA MAMANGDA LEIBA community hall da PANGTHOKKHRE Sedo Hiyanglam ki president Elangbam Gandarup na Meepham mapu oijuna PANGTHOKKHIBA ngasi ki Meepham atuda ima kaichal lamkhai bazar Hiyanglam mowagai gi Jay Naduna Leibagi Matang Amadi Wabagai Lamkai Larenbi Chaukatorang Nubi Lufna Sedo Hiyanglam da Tarakpa Chepaugi Matang da Kumna Kana Nainaraba Matunda Waref Kaya Lokre Hari Ngasigi Meepham atuda Lokiba Waref Singadudi Ima Market Lamkai Kaichel Hiyanglam Wabagai gi Hozik Semgaliba Construction Asi Natana 68 Hiyanglam Village ta Wabagai Lamkai Bazar Board na Topa Construction Amata Tauhandaba Manipur government na Saduna Miyam da Sinag Gadawriba Ima Market Lamkai Kaichel Hiyanglam Wabagai asi Sangadrigai Mangoidana Akoibada Laiba Kunja Sing Yauraga Nauna Bazar Board Reformation Tauduna Kaichel asi Nauna Semlaba Bazar Board Sinaduna Heda Fazaba Market Ama Oinaba Honaminaba Loinana 67 by 68 Hiyanglam Village Manungda Atoba Village Maming Sangsilakpa asi Hiyanglam gi miyam na yaningde maram aduna asigumba thawong sing asi thingba haina lepna ki hari Nasi asi Sedo Hiyanglam na yamna thuba da khoi executive body singyo Meepham ma tawraga khoina press meet amakha aikhoina tawjari sigi maram je tai buna te je khoi mangda khoi gi ima da wabugai lamkhai lairembi sakha thorang lup lupi lup haidana lup amakhamna khoi da complaint amakha tawre ba complaint je tai gi nate hanasu Sedo Hiyanglam ga aduga hujik leiba lamkhai kaithil ma market hanadi hoi wobgai lamkhai bazar board harga leiba bazar board siga hoi matam gi yena ba kedo ba khara thoi ba maram ji 68 Hiyanglam gi area da bazar board sina sanjalaga hoi gi leiba 68 gi area gi club organization aduga hoi gi gram panchayat ki leiba mihur myam ji gi ayaba yaudana maram chadana hangaga leiba lamjingda khopchalaga dukan sing pangsa sajala bukula budu tobiga nona kyar khana khoi yena dana khana de habada khakwa mayam ma thokhrabani adu hojik adu budu toksal ene complaint ma lakpadagi tangai fadana masigum thabak se manipur ji mai horga sai hojik kanguk naibagi mong ma mayam tawre sumbasida amuksu akhoi masen gi marakta ihau tholokpa yaba khoi wakhalun manada mong da torpa thabak si makhata na toroktana bagi damakta khoi resolution mayam ma logjare hari bari resolution ji khoi DC khoi kaksing da masigi resolution ji khoi pijaragani aduga honorable MLA Hiyanglam yogjaragani loinana si minister ki thak khoi khoi lamkhai ke thil jigi matang da hain tungbogi oiba solution ama khoi masen khanadan sinana kanana su sibida pubusu yaro do pot chai khar jigi sum ngangna dana sangna dana sum leiba do madu loisan ba yanana bagi poham ma khoi sinana bagi sem saba loijare aduna hoji leibi ba bazar board hanagi bazar board haib tare bogai lamkhai bazar board harga leiba adumba bazar board sina adugumba mathung hukta ba mayam ma mathang toksulak puje masi tawbirakanu matam khargi lepigo aduga yasanaba pora kanda kamai tawsigi afabadu eni tawsai mongda dum tawminasi yaiba adu chawkhat pai base khoi loina pamba ngaktani masi chawkhat ba tindana ba tabu thabona te adu mathung hukta ba masagi yadi harba mafam do da hanjan changchalaga khana chenena bagi baton tawbududi tawbigino haibo famji press ki mamangda ngasi si Sedo Hiyanglam gi maikai dagi aroi boina thamjari matung da di khana chenena tholokpe aduna bazar bona masung ba thabok se makhata na satharak tana bagi damakta aroi ba phire do lobiyo haibo famje